ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 19ꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯨ 2005ꯒꯤ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯃꯇꯝꯅꯤ꯫ ꯑꯩ ꯏꯁꯥꯃꯛ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯦꯔꯥꯃꯦꯗꯤꯀꯦꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯔꯛꯇꯁꯨ ꯃꯩꯇꯩꯒꯤ ꯑꯣꯖꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯈꯪꯅꯔꯛꯄꯗꯒꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯃꯤꯟꯅꯔꯛꯄꯅ ꯏꯃꯥꯟꯅꯕꯗꯧꯅ ꯑꯩꯈꯣꯏꯁꯨ ꯄꯨꯜꯂꯛꯈꯤ꯫ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯁꯥꯕꯗ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯒꯨꯋꯥꯍꯥꯇꯤ ꯑꯁꯤꯗ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯗꯤ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯦ, ꯑꯇꯩꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯣꯡꯃꯗꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯒꯁꯨ ꯆꯍꯤ ꯍꯪꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯍꯤꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯁꯥꯔ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯑꯃꯈꯛꯇꯅꯤ ꯁꯥꯔꯅ ꯍꯜꯂꯤꯕ ꯑꯁꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯗꯤ ꯆꯍꯤ ꯑꯃꯈꯛꯇꯪ ꯍꯜꯂꯕꯅꯤꯅ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯔꯒ ꯑꯩꯒꯗꯨꯁꯨ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯚꯔꯥ ꯑꯗꯨꯕꯨ ꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯇꯥꯔꯝꯈꯤ꯫ ꯋꯥꯍꯩ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯇꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯣꯖꯥꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯁꯥꯔ, ꯚꯔꯥ ꯍꯣꯡꯗꯣꯛꯄ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯂꯩꯐꯝꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ, ꯚꯔꯥꯅ ꯆꯥꯎꯔꯤꯕ ꯂꯩꯔꯤꯕ ꯀꯥꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯈꯤꯇꯪ ꯆꯥꯅꯔꯛꯇꯕꯗꯨꯗ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯌꯦꯡꯂꯒ ꯂꯩꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥꯗꯣ ꯑꯗꯣꯝꯗꯒ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪ ꯌꯦꯡꯂꯛꯀꯦꯔꯥ? ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯚꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯑꯃꯠꯇ ꯐꯪꯗꯦ꯫ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯒꯅꯁꯨ ꯑꯃꯨꯛꯀ ꯊꯤꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯚꯔꯥ ꯑꯃꯗꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯚꯔꯥꯗꯨꯁꯨ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯚꯔꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯗꯤ ꯄꯨꯟꯅ ꯈꯔ ꯅꯛꯅꯅꯗꯤ ꯂꯩꯃꯤꯟꯅꯗ꯭ꯔꯦ꯫ ꯑꯣꯖꯥꯅ ꯑꯗꯨꯝꯅ ꯚꯔꯥ ꯐꯪꯈꯤꯕꯗꯨꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯑꯩꯁꯨ ꯊꯥꯡꯖꯤꯟꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯣꯖꯥꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ꯫ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯔꯥꯎꯃꯟꯗꯨꯅ ꯕꯖꯥꯔꯗ ꯊꯣꯛꯇꯨꯅ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤꯗꯤ ꯅꯣꯏꯒꯤ ꯚꯔꯥꯗ ꯍꯟꯈ꯭ꯔꯅꯨ, ꯑꯣꯖꯥꯒꯤ ꯑꯁꯤꯗ ꯑꯗꯨꯝ ꯇꯨꯝꯂꯁꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯂꯦ, ꯅꯪꯅ ꯍꯟꯕꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯅꯤ꯫ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ, ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯄꯣꯠꯆꯩ ꯊꯥꯡꯂꯨꯕꯒ ꯂꯣꯏꯅ ꯋꯥꯅꯔꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯣꯖꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯊꯅꯈꯤꯕꯅ ꯑꯩꯈꯣꯏꯁꯨ ꯄꯣꯞ ꯇꯥꯕ ꯃꯈꯩ, ꯃꯤꯅ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯟꯅꯗꯕ ꯃꯈꯩ ꯂꯣꯏꯅ ꯇꯨꯝꯊꯅꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯝꯊꯅꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯊꯪꯅꯕ ꯔꯨꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯏꯁꯥꯁꯦ ꯄꯣꯠꯆꯩ ꯊꯥꯡꯂꯨꯕꯒꯤ ꯋꯥꯔꯨꯕꯒ ꯃꯄꯥ ꯆꯥꯅꯔꯨꯗꯅ ꯑꯩꯁꯨ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯀꯞꯂꯤꯕꯗꯨꯁꯨ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯁꯨ ꯑꯣꯖꯥꯗ ꯉꯟꯇꯥꯅ ꯍꯜꯂꯒꯦ ꯑꯩꯒꯤ ꯔꯦꯟꯇ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ
ꯑꯩꯗꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯈꯣꯏꯗꯁꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯔꯦꯟꯇ ꯂꯥꯛꯇꯨꯅ ꯑꯩꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯑꯩꯁꯨ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯗ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯅ ꯑꯣꯖꯥꯒꯤ ꯔꯦꯟꯇꯅ ꯃꯇꯧ ꯀꯔꯝ ꯇꯧꯔꯤ ꯑꯣꯖꯥꯒꯤ ꯔꯦꯟ ꯑꯗꯨꯁꯨ ꯀꯤꯆꯟꯒ ꯕꯥꯠꯔꯨꯝꯒ ꯄꯨꯂꯞ ꯌꯥꯎꯕ ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯉꯥꯟ ꯃꯇꯣꯝꯇ ꯄꯨꯠꯄ ꯈꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯄꯗꯒꯤ ꯑꯣꯖꯥꯅꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯗ ꯁꯣꯏꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯩ ꯑꯗꯨꯒꯤ ꯀꯅꯦꯛꯁꯟ ꯐꯪꯅꯔꯤꯕ ꯁꯣꯀꯦꯠꯇꯨꯗꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯑꯁꯨꯝꯅ ꯑꯣꯖꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯇꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯝꯅ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯥꯠꯔꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯁꯤꯡ ꯊꯥꯅꯕ ꯇꯦꯞ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯊꯥꯔꯛꯇꯨꯅ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯇꯥꯔꯛꯈꯤ ꯃꯗꯨ ꯃꯈꯣꯜꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯉꯁꯥꯏ ꯏꯁꯤꯡꯒꯤ ꯇꯦꯞ ꯑꯁꯤꯕꯨ ꯃꯨꯊꯠꯂꯝꯗꯕ꯭ꯔꯥꯅꯦ ꯃꯨꯠꯇꯤ ꯃꯨꯊꯠꯂꯝꯃꯤꯗ ꯑꯁꯤ ꯈꯜꯂꯒ ꯑꯣꯖꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯕꯥꯠꯔꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯇꯦꯞꯅ ꯑꯣꯟ ꯇꯧꯔꯤꯕꯗꯨꯁꯨ ꯑꯣꯐ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯃꯨꯡꯗ ꯑꯃꯨꯛꯀ ꯂꯥꯛꯈꯤ ꯑꯗꯨꯝꯅ ꯐꯃꯨꯡꯗ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯪꯅꯕ ꯔꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯨꯗ ꯑꯣꯖꯥꯒꯤ ꯃꯁꯥꯗꯁꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯇꯥꯔꯛꯂꯤꯕ ꯔꯨꯝ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯔꯨꯝꯅꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯒꯤ ꯑꯣꯖꯥꯒꯤ ꯃꯁꯥꯗ ꯆꯨꯡꯂꯝꯕ ꯇꯨ ꯑꯗꯨꯁꯨ ꯁꯠ ꯅꯥꯟꯊꯔꯒ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯛꯏ ꯀꯔꯤꯅꯣ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯩꯅ ꯑꯇꯣꯞꯄ ꯚꯔꯥꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯁꯤꯕꯨ ꯇꯝꯅꯔꯤꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯜꯂꯒ ꯑꯣꯖꯥ ꯑꯗꯨꯁꯨ ꯇꯨꯝꯊꯕꯗꯤ ꯌꯥꯗ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯈꯤ ꯄꯨꯡ ꯕꯥꯔꯣ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯞꯂꯝꯕ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯣꯖꯥꯗꯨꯁꯨ ꯃꯁꯥꯗ ꯀꯤꯔꯨꯝꯗꯤ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒ ꯑꯣꯖꯥꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯤꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯣꯖꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯁꯥꯔ ꯅꯍꯥꯟꯃꯨꯛꯀꯤ ꯁꯥꯔꯒꯤ ꯔꯨꯝ ꯍꯣꯡꯖꯤꯟꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯋꯥꯅꯈꯤꯕꯅ ꯇꯨꯝꯊꯅꯈ꯭ꯔꯦ ꯑꯗꯨꯗ ꯄꯨꯡ 11:30 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯍꯥꯏꯔꯤꯕ ꯔꯨꯝ ꯑꯗꯨꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯅꯁꯨ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯩꯗꯤ ꯀꯥꯎꯈꯤꯗꯨꯅ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯐꯔꯦꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯀꯥ ꯚꯔꯥ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯅꯪꯒꯤ ꯀꯥ ꯚꯔꯥ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯁꯨ ꯑꯩꯅ ꯄꯤꯕꯤꯔꯒꯦ ꯑꯣꯖꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯕ ꯉꯝꯗ꯭ꯔꯦ ꯇꯉꯥꯏ ꯐꯗꯅ ꯂꯩꯃꯤꯟꯅꯕ ꯇꯥꯈꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯂꯣꯏꯅ ꯄꯨꯔꯒ ꯑꯣꯖꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯗꯨꯝꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯇꯝꯅꯕ ꯀꯥꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯃꯗꯤ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯣꯛꯂꯛꯄ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥꯁꯤꯡ ꯑꯁꯤ ꯇꯞꯇꯅ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯔꯛ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯑꯍꯤꯡ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯇꯝꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄꯅ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯨꯂꯞ ꯀꯧꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅꯔꯤꯕ ꯐꯃꯨꯡ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯄꯥꯛꯏ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 4 ꯇꯨꯝꯕ ꯌꯥꯏ ꯑꯩꯈꯣꯏ 4 ꯑꯗꯨꯃꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡꯒꯤ ꯀꯥꯡꯈꯜ ꯌꯦꯞꯂꯤꯕ ꯃꯣꯝꯄꯥꯛ ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗ ꯇꯞꯅ ꯆꯤꯡꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯇꯨꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯣꯝꯅ ꯍꯧꯗꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯈꯜ ꯑꯗꯨꯁꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯛꯀꯦ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯈꯣꯏ ꯑꯗꯨꯁꯨ ꯃꯤꯀꯞ ꯂꯣꯏꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯈꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯊꯣꯛꯈꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯤꯆꯟꯒꯤ ꯔꯦꯛ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯅꯝꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯈꯥꯗ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ
Madu tarakpa matamda aikhoi pumnamaksu loina khamprek khangi. Aduga ngihak leiraga barumgi tep adusu matomda thadolaktuna ising adu amuk jora jora taba horakhi. Aikhoi mari adusu kiba himankibana thokna rokomse haiduna hainare. Asumna namit ado wana khanglaba matungda aikhoisu wana tumthanare. Nongalaba matungda aikhoisu bharagi mapu aduda wari pumnamak sing ado loina tamle. Aduga mataw karapna tawraklibano haidun haglami. Aikhoina adamna hangcharabasu bharagi mapu adunati amata haidolakti. Yumbu aduna hairakliba haibabu nakhoina kibadagi pakhanda khanjeba oiramgani haiduna asi khaktama hairakhi. Aikhoisu upaidi leita yumbu aduna haido haiba yadrabanina aikhoisu aikhoi kirumda tamina lakhi. Adabu ozaki room aduna leiriba room adudagi khara laptakna Asamis masa ama leiba room ama leirami. Room aduda aikhoisu sangsinduna Asamis masa aduda waripum namak singada tamba matamda Asamis masa aduna asumna hairakhi. Nakhoina leiriba hojik leiriba room adu maduga thangnabada leiba room aduna matam chuppada thonglondana leiribado maram amadi soidana lei. Matam amada nupi mamadugi room aduda karigino khangdi mahaki pendaba khara lei haiduna suicide tawraga thori yalaga sikhibani. Maduna maram oiraga nakhuki room aduda tamnaba soidana oikani. Nupi amana kapagi makhol tai haibadusu nupi tuki thawai oiramgadaba male. Ka aduda nupi amana kappal lobagi makhol singado leiriba mayam singasina taba leiba ngamlaktabadagi thongada lonsintuna matam pumbada thamkhibani. Maduda leiramba mi singadasu leiba ngamnadabadagi magi mayumda saknakhiba amadi ngauraga phairaga sakhiba mayam amasu yamlabani. Aikhoina leiriba beranda asisu marakta ahin thinglaba kan matamda mi amana question simbagi makhol amadi adamaktai adabu thoidok hindokna nakhoina tawrakliba nakhoina tariba nupi kapagi khonjel amadi tep thadolakpana singba singadudi aikhodi amati thingnadre room masi phana yamnadi lapnarabanina. Asamis masa adana adumna hairaklaba matungda aikhoisu yumbu duki manakta sakhi. Yumbu duki manakta hek sakhibaga yumbu adabu paisagi damakta yamna asigumba thabakse tawi haiduna aikhoisu yamna thina saikhi. Adabu tangaidi phadana room aduda numit kharani leiba takhi. Aina hana leiramba bhara aduda ojaga pulap leiminarage haibasu room adu pikpanina leibada khara sinkani. Maram asina aigi bharagi ka aduda oja asika puna leiminadribani. Mataw asum tawdana tilaba matam asidai khuisu ojagi damakta atopa bhara ama koi thirami. Adabu bhara adudi phangbadi sungphangi phanglamde. Atenba matam asida thangnariba room aduda nupi amana kappal lawbagi makhol adusu tatan taba horakhi. Aisu room adu thadoktuna satlage hairabasu oja aduna nungaikiroi khambadagi aisu satki haiba ngamlamde. Adabu aidi satyana satninglabani aigi hanagi bharagi ka aduda adamna kappal lawbagi makhol asi hapta muktaraklaba matungda ojagi mamangdasu nupi malai haiduna pangsonda sonba horakhi. Tawrakliba matawsing asida aikhoisu haifam khanglamde. Khara thuna ojagi room adubu sindoklaga atopa bhara ama koi thibadi leplamde. Adumna thiba yaba thiraba matungda ojagi damakta ka bhara ama phanglammi. Adumna hek phangbadagi ojasu harau mandana mahaksu room adu sindoknabani haiduna aikhoisu posa yomselammi. Adumna posa singado yomsemba loiraba matungda yumbu aduda ojana asumna hairammi. Nangi asigi thangnariba ka asi laitin khoram thokpra natraga thugaibra karino matokro matung tarakpada aina leiramliba room asida mi ama soidana lakpa matamda aingonda thangnariba asi masidagi hena sathirakpasu yai. Asumna asum room aduda makha tana tawragadi nangi ka bhara se mi amata leiroi. Asi hairamlaba matungda sodasu piramle ojagi anoba phangliba bhara aduda satle. Makha tana bhara aduda yamna nungaina ojasu lekhi. Asumna sahi amagi matungda oja adusu tumlambadagi manglakna ragasi haiduna mayamna hainarakhi. Wahi adu taba matamda aisu yamna nungaikidi. Inmanaba amagom puminaramba kaya singado nisingduna thamoida puba thangba ngamdaduna kapsarami. Ojana atopa bhara ama phangkraba matungda
ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯏꯁꯥꯒꯤ ꯚꯔꯥ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫